All Gas Care Manipur State na AGC Churchandpur branch hangdokhibaga loinana Stockist agency ki proprietor cum manager oina S Gangpijang village ki ningthausu oiriba S Richard Thangpu haukipu haukre ngasi North AOC da leiba Tampa Hotel da pangthokpa achamba thoram amada S Richard Thangpu haukipu AGC Manipur State ki manager Sagolsem Joy Prakash na Churchandpur branch ki Stockist agency ki proprietor cum manager oire haina laukthokibani ngasi ki thoram aduda Paunem haukip amasung S Casper ngamkhosem haukipu branch asigi Stockist agency ki ahanba amasung anisuba nominee oina hapki hairi AGC Manipur State ki manager Sagolsem Joy Prakash na haikibada chakthong gas haibasi numit khudingi sijinadaba yadraba potsak amani sijinadaba yadaduna sijinariba potsak ama oibana masigi maramda kanasu training chatlaga paibadi yaudabani All India ki mafam ayambada awareness amadi training pinabagidamag branch kaya marum hangbagi manung chana Churchandpur branch asisu hangdokpani haiki sabisi aikoi miyobagi punsida nomagi changdaba yadaba pulai amani aduna gas sabisi tasena habu matanda masai paida yadaduna paira pulai am oidamina masigi maranda chingni oiro tami oiro gas ki maranda lai tapagumni AGC hadura training chata paiba midi kana suna tabanina gas ko khaira ga mi sire gas ko khaira ga yum mai chai am sei koi na cover TV radio da no kam da pawdari asum mo khudong thiba sing se kanna bagi da mutta ngasi AGC all gas ki ana all India ki mafam khudimak singa matham branch sang padana taduna Manipur ki mafam kaya da sum matham branch si hangba hore aduga